Karigumba Meekhal Mai paktuna meeyamgi meehut oiba ngamlabadi Meitei phurup ase ST gi lista Channaba Leingak Akanba pressure Pigani haina Inner Manipur parliamentary constituency da Congress ki meerep oiriba Dr Bimol Akoijam na phongdokkhre wapam ase handak pangthokadoriba Lok Sabha Meekhal asida Inner Manipur parliamentary constituency ki meerep oina thorakliba singda scheduled tribe demand committee Manipur STDCM na taliba demand asigi matangda makoi gi oiba kari wakhalon leibagi haina changsilakpa campaign da mahak na phongdokhibani kai samthong da leiba Dr Bimol Akoijam gi yumda STDCM gi thongmi singa loinana unaba da mahak na hai India da leiriba Mongoloid singi manungda ST list da yaudriba ase Meitei khaktamak ngairam lagani thawong asina Meitei sing inthoklaga thambadona tawri asigumba India gi system asina Meitei singi michang leitabadona aikhoida fauhandaba natte hojik thokliba irang asida tribal muscle michang changnakhiba manbagi mawong aikhoina uba phangliba asina masigi mayek laraba khudamne Meitei na ST gi list chanba haibase aikhoigi maram yamna chaba demand ni asigumba maram chaba demand asida politics tawraga leiba haibase aikhoigi oinari khwaidagi laibak thibane Meitei na ST gi list Channaba mathau taba survey na chingba pumnamak taunaba khanghalakhibasu leirabane Karigumba mahakna handaki Meekhal asida mai paktuna MP oirabadi Meitei na ST gi list Channaba gi damak mathau taba thabak thoram sing paikhatnaba Manipur Leingak ta pressure pigani Meekhal da maiki horabasu mahaki angamba thakta demand ase phangnana ba hotnagani mahakna handaki Meekhal asida meerep ama oina thorakliba ase Manipur nungsiruba amadi Meitei khunai gi damak tongan ba meeting kaya thamlaba matungdani meeting sing adudi manungda meeting sing adugi manungda Meitei na ST gi list chanba haiba sisu amani haina mahakna phongdokhi Dr Bimol Akoijam na makata na hai Meitei na ST gi list Channaba hotnarakliba asida yaningdriba atopa phurup singa warisaba haibase yamna mathau taba amani makoida Meitei khunai na leiriba fibam amadi tungda oirakadaba kayagi matangda mayek sengna khanghanba changi ST dasu backward haiba amaga advanced tribe haiba amaga leiribane masida piriba khudong chaba sing ase kari no haibadu atopa phurup singda khanghanba chungani maramdi Meitei singna majority oiba maramna khongthang ase aikhoina paikhatkadabane amaromda palliba Leingak asina so hiram asiga mari leinana machang oiba khongthang khara lokhatpagi tangai fadaba leiriba atopa phurup singge stakeholder amadi luchingba singa unaduna wakhal taminaba changi masida politics tawraga adumak leirabadi Meitei sing inthoklaga thambagi fibam ama leiriba ase muthatpa ngamloi hojikti asanba meeting amagi makhada thabak thoram sing pangthokpa haibasina pumnamakki afaba oigadoribani haina Dr Bimol Akoijam na makhata na phongdorakhi munna khalaga mina pressure tawraga in ST support of noteba as a lover of the place I sum analyze or kodai ko survival struggle da one of the basic moves is the Chalobagi. I call the tactical, the Yamtina Achowa influence, ama shift from Lak and never quite prison. Sitana Bohonabada, I call it Togadaba service, Toganabahonab, Aina Togadabana, the MP, but pressure people, I side the Lakwayan. So one is to pressure the whoever is the government. I call the labor Saka, they the pressure to Wasiki Potter and Sekogi. Survey kariga se tawraga phado khinaba adugi pressure di aina MP kara de tawni ad MP character su I'll be doing this because sigi tactical moves se ai koi da mathau ta hai ba si se wo se ke